Neha Sharma amadi mahaki mamaga loinena makhoi farm dagi tractor thoduna karagi. Mahak college ki student amani mamagi mating pang balakpani. Mahaki mache army officer major general amani. Makhoina tractor adu thoduna asum mayum tamna lakpa lambida police ki barricade faijinduna lerami. Inspector adu jeep ki bonnet mathakta makhong sang na tingthoktuna yamna makho pungna phamlami. Havaldar anina lambida lakpa gari sing adugi kaklami. Neha Sharma makhoina mafam adu yorokpada Inspector Ranana Jeep adudagi kumtharaktuna Hey nupi yam thurabro nangbo Nehana tractor adu khami Sir Aikhoi farm dagi yumda halakpani garigi documentsing loina yaujari Inspector aduna O yamna hi singbagi wani ne aduga nangi tungda lepliba ahal asina kanano Sir mahak ase aigi imani Constable aniduna Sir karino mahak na hairiba Aikhoi da sanariba mali Sir makhoi ani ase hana amukta ukhidri makhoi ani kara section na aikhoi check tawbatai pod huran baga oiramladi makhoina thorokliba tractor ase huralakpaga oiramadi aduga makhoina tawriba asisu drama tawba male Neha kara saurabda Sir aikhoi gari asigi che chang loina bag yaujari nakhoina tawgadaba thabak ado adum fazana tawbiyu Inspector Ranana kari haiba nangna aikhoida takpagi mathau tadi nangumba kaya ni aikhoina thingnariba aikhoida nahakna ain takadaba nate loina khangbajani kadai nangi documentsing adu lothorau amukta yenge matangduda Nehana documentsing adu lothораktuna Inspector aduda ulami Inspector aduna documentsing adu karimata yengdana documentsing adubu langthorage Hey nupi nangna duplicate document ullaga aina hekta yagadaba nate aingonda apangma sige khangano utpat tawduna leithoklaga mafam asibu nanthoki khangano Nehana khara sauna Sir aikhoigi chalan oina kakpiro asumna aikhoida saubiranu chalan kakpana hena faragani kayano ataba paisa adu pijarage Inspector aduna sauduna karigumba amatta khanthaba tawdana sangsil laktuna Nehagi makhajai da khupana thajilage lambi da chalamba miyoi sing chap leptuna makhoina tawriba adubu miyamna question duna yenglami Neha mamittagi mapi takhiba khanghaudi karisu lanjadabi college ki Satri Nupi Amabu Namduna Gunda Singi Makutta Takhibagum Gunda Singna Mahakpo Kudum Chankibagum Mafam aduda chap leptuna lerami Mama adusu sangsilagi Karigino nangna aigi isanupi bu phuriba kari lan khiba yaurage isanupi asina kari asoi angamba yaukibagi ha nahangna isanupi asibu phuriba Inspector aduna hanubi adubusu induna hanubi nangsu wa yamna ngangano natrabadi nahaksu khupak chagani asum haiduna hanubi adubusu Inspector aduna leimaida inturami makha tarakpada policing aduna sauduna makhoi anibu police ki gari manungda hapkatkre nakan o yeta yengliba miyoising adudagi kanamata songthoraktuna makhoi gi damak lepinaba haibinaba kana suleramde adubu miyamgi marak adudagi miyoi amana video recording tawrami jeep manungda mama adu yamna kaplami Neha sho tharakiba khubak adubu khallubada mahak thamoi shokna nuaite thamoi nungda khalami thokiba thokdok adu tuminna loishinba yaroi haina police station yoragi Inspector aduna makhoi anibu lock up manungda insilli aduga hayeng ayuk hek yorokpada khangani policing aduna makhoi anibu adugumnaba lock up sinkraba lock up manung aduda makhoi anibu thamduna thong lonchelli policing adu kari su khanglamde karigumba achouba maibun ama tungda chakli haiba hek khanglakpada makhoi sing loina uton gani haiba ahal oiraba mama aduna ibema kadai duna akhoina leiriba asibu makhoina akhoi sibu thong lonsanduna thamkhre Nehana mama da hairami ima thawai wagano mikup khara khakki wani pumnamak fagani Nehagi mama adu shor honba nuaitabagi leina ama lei Nehana madu khangladuna policing aduda hairami kana lege khara thuna imabu mafam sidagi lokthoku shor honba ngamdri siba tare Nehana lockup manung adudagi kanna laurami Inspector aduna taraduna Hey nupi karigino nangna kanna lauriba taningdi panglaudo laugano Nehana Sir amukta tabiyu ima ase shor honba ngamdri mahakpu mafam sidagi thadukbiyu sir Inspector aduna hanubi ase mafam sida Sirasano
mahakpu kallaga karibu kanagani. Matang aduda Neha yamna shauduna inspector adugi mamaida kupakna thazili. Inspector adu ngaihak tuminna lay. Mahakna karigi inspector amada khut tharibano haina munna khalami. Aduga Nehagi makhut adu paiduna lockup adudagi singthokre. Aduga makhoigi special room manungda pusillaktuna kanna laymaida inturami. Inspector aduna hairagi. Hey nupi, nang thongna yamna layrene. Sibaga se nang amata kidre. Ha, aduga ngasi fawwa aihaki maida khupakna kananasu thakhiba laytri. Aduga ngasi karishu laytraba Nupimacha nahak amana aigi maida khupakna thaba. Nehana yengu sar tawriba Thouong aduda kanana pengani. Imagi fivam adu yamna phatabaduda ayak sarda khut adu thajakibani. Inspector aduna karigumba amata tadana Nehagi mamaida yamna kanna kin thinjilagi. Nangumba nupi amana aingonda takpibagi natik nati. Mama aduna lockup manungdagi kanna lauragi. Kana lege aigi ichanupibu thadou. Kana lege aigi ichanupibu thadou. Neha inspector aduda haijarami. Sir, nahaki apamba adu pangthokningba aingonda pangthokpiu. Adubu aigi ima adutabu thadukpiu sir. Mahakpu hospital pubiu. Mahak sor honba ngamdrabani sir. Soidana siba tare sir. Inspector aduna karishu tasinaba tawdana Nehagi yanglenda amuk kokshilagi. Hanubi adubu siragani haiba. Sijarasanu mahak siraga karishu akaiba laiti. Matang duda Neha mahaki mache army gi major adubu ningsinglaktuna. Sir, nakhoina tawningba thabak tawduna karigumba fatanungda thokpa tarabadi nakhoi pumnamak amatta lemna tharoi. Madugi fangfam thokpa dandi pumba nakhoi pumnamak fangani sir. Inspector aduna wafam adubu tabada noktuna noktuna amadi inspector adugi achauram kaba adu hanbalaiti. Kari nangumba pitua amana aikhoigi mathakta kari tawjaba ngamgani yengba tare nangna aikhoigi ithakta kari tawba ngami haiba. Hanubi adushu sijarasanu asum haiduna Inspector aduna karisu thawoidana Nehabu mahakna pusilakpa special room aduda thong lonsanduna thamkhre. Neha upai leitraduna ka manung adudagi thong hangdou imagi manakta aibu thindiyu haina kanna haijarami. Pumnamak arembani. Inspector adudi mahaki chair aduda famduna Hanubi adubu siba ngaikre. Hey Hanubi, karino nangbu siba suknai naide. Inspector adu mahaki mamit ushinduna chair aduda tungkre. Somdana ahal adu ngaihak launa leimaida tutakre. Sor honba ngamdaduna laikre. Ngaihaki matungda inspector adu mikap thoraktuna karino Hanubi ase tumina laikre. Kari tawraba jano amukta yengloge. Inspector aduna mafam aduda sanglakpada sor honba ngamdaduna ahal adudi sor hondana lairamle. Mahakna ahal adubu yengduna he Hanubi nangbu sirabo. Hane Hanubi yengu ai nasanupida paw asi tamluge. Mahakna karamna aikhoibu dandi fanghange haibado yengba tare. Aduga wari asi tamnubada yamna nungaiba tare. Inspector adu noktuna yamna makhau pongna Nehagi manakta lai. Thong hangdoktuna hek changlakpaga yamna harauna noklami. Nehana inspector aduda aigi imagi hakchang karam tawrage. Ai imagi manakta amukta imabu amukta uhalo. Ikhutlonduna haijari sir. Inspector aduna nang Hanubi adubu unage hairadi mathang mapokta unabatare. Nehana wafam adu tabada kadaida lay aigi ima aibu amukta uhalu imagi manakta amukta ai imabu amukta unahalo. Inspector aduna sikre haiba Hanubi adu kachan aduda siraga layramle. Nehana inspector adubu kanna tungde induna mahakna mamabu kauduna mamagi ka tamna chalagi. Hek yaubaga leimaida mama adu taduna layrami. Sangsinduna mamabu mathanungda chejet konjay. Ima namin adu pangu ima kari tawrage ima ai lagle ima kari no wa hairagu ima
Nehana mamagi masa adu paiduna kanna nomlabasu karisu kumlakpa tauramde. Ahal adudi sangsar thadoktunna chatkhrabani. Inspector aduna he nupi hanubi adu sirabani. Karisu kanaba leite nahangna tawriba adu. Inspector na constable ani adubu koksinduna hanubi asibu laktho'u aduga mafam amada mahakpu thamo. Karigumba hanglaklabadi accident amada sibani haina kumo. Constable ani aduna ahandubu puragi. Nehana mamangda thattuna kadaidano nakhoine imabu puriba. Nehana sauraduna inspector adugi collar paiduna nangna eigi imabu hatpani. Nakhoi amamamta mathang dandil loina phangani amatta lemna tharoi. Inspector na Nehada khupakna tharagi. Nang kanada wakatkani. DSP dara SP dara karino nangna hairugadaba. Nangi nama aina hatpani haina. Ha ha ha. Makhoi pumnamak aigi miyoi ngaktani. Kananasu aingonda khut thaba ngamloi. Aina chatlaga haigani. Chap chana nakhoibu khangangani. Inspector na nangna mafam sidagi chatlaga hairuba matamda makhoina nangbu amuk kalaktuna sanabigani adugi saruk aina hana oina tabak sathaba tare. Neha oyet koyeng yengduna police station manung adudagi senthoragi. Inspector na kanna lauduna nupi ama chenkre mahakpu fau haiduna constable sing aduda lauragi. Constable aniduna kanna tanaragi. Inspector na nupi adu nanthohan yadi faraga aigi inakta purakadabani. Neha asum selakpana lambi chatpa miyoigi marakta sakhangdanaba lit tuna selagi. Constable anidushu tungda kanna tanaragi. Nehana dukan amada changduna yamba phone amata tawjagi. Yamna athubani. Aigi tungda police tanaragi. Dukandar aduna ai nahakpu phone tawhanba ngamloi. Adugumba thabakta aisu chenaba pamde. Nang mafamji thadoktuna khara thuna chatkhro. Amuk maninglomgi dukan aduda changduna sanbiduna call amata tawjagi. Police aigi tungda tanaragle. Dukandar aduna kari police haiba. He nupi karigino aikhoibu wahange khalliba. Sarkarga aikhoiga karigumba amatada muknaba ngamloi. Chalo nang mafam sidagi chatkhro. Neha upai lektraduna mafam adudagi thoragi. Mahakna koyeng yengduna mahakna asum wakhal tawragi. Asum lakpana nakanda achauba dukan ama leiba urami. Fare ai mafam sida changduna mateng tawinaba haijarage. Dukan adugi mapu adu chair da nungaina famduna leirami. Mahakna nupi adugi mawong matau adubu ubada nupi ase kariguma kudong thiba ama thokle haiduna manakta sangsilaktuna hanglami. Nehana aihak call amakhakta tawjage. Yamna athuba call amani. Aigi tungda policing kanna tanaragi. Dukan mapuduna Fare hana nang gyan tana mafam asida famo ising amata taksilu se ising ase yamna tuna taksilu. Mapan lomdana police makhaina koyeng yengduna mahakpu kanna thiribani. Dukandar aduna policing adubu ubada nehada hairami. Mapanda police lay nahak tuminna layu. Makhoi dukan manungda changlakpa yai. Aduna ai nahakpu aron maka amada thambige. Dukandar aduna nehabu ka manungda pusinduna sofa matakta famhalli. Nahak mafam sida tuminna famo ai mapanda yengluge. Amuk dukandar adu mapanda thokre. Ngaihat leiraga dukandar adu amuk changlage. Hayo kari tawnabagino. Hayo kari tawnabagino. Karigi makhoina nangi tungda tanarakpano. Nehana wari pumba lirami dukandar aduda ho yamna nungaitaba thokdok amani nangona thokliba aduga chaukhotaba inspector adu kanano mahaki maming na khangbra. Nehana karigi khangloi mahaki maming. Dukandar aduna kari inspector rana haiba. Nehana mani mahakni kari tawrage haibiyo. Dukandar aduna khumlage kari sunati nahak mafam sida ngahak famduna layo ai minute anigi manungda laki haiduna ka adudagi thokre. Dukandar aduna kanagumba amada phone call ama tawrami aduga amuk ka manung aduda changlagi chachi mafam asidagi khara thuna chachi. Adu natrabadi policing adu mafam asida makhoisu changlaktuna check tawrakpa yai. Nehana adubu ai call amata taholu adugi matungda kanasu mafam asida lakpa ngamloi. Dukandar aduna tasinaba tawdana nupi adubu makha wari hainaba khudong chaba piramde. Laklo sasi khara thuna mapana gari khamduna leiri. Dukan adudagi thoraktuna makhoi ani gari tongduna khonglei thuna lagi. Makhoi ani na chatliba adudi Nehana chelakpa lambi adomda asum laklami. Kona thangda hana
ꯍꯥꯟꯅꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯈꯝꯂꯝꯃꯤ꯫ ꯅꯦꯍꯥꯅ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯃꯐꯝꯁꯤꯗ ꯄꯨꯔꯛꯂꯤꯕ? ꯗꯨꯀꯥꯟꯗꯥꯔ ꯑꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ꯫ ꯈꯔ ꯊꯨꯅ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨ ꯊꯣꯔꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯒ ꯋꯥꯔꯤ ꯇꯧꯈ꯭ꯔꯦ꯫ ꯀꯗꯥꯏꯅꯣ ꯃꯥꯜ ꯑꯗꯨꯕꯨ? ꯅꯦꯍꯥ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯌꯦꯡꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯃꯍꯥꯛ ꯑꯔꯥꯟꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯔꯦ ꯍꯥꯏꯕ꯫ ꯅꯦꯍꯥꯕꯨ ꯀꯣꯟꯁꯇꯦꯕꯜꯁꯤꯡ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯆꯤꯡꯊꯣꯔꯛꯇꯨꯅ ꯖꯤꯞ ꯃꯅꯨꯡꯗ ꯑꯃꯨꯛ ꯅꯝꯐꯨꯗ ꯇꯣꯡꯍꯟꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯄꯨꯔꯝꯃꯤ꯫ ꯅꯦꯍꯥ ꯒꯥꯔꯤ ꯃꯅꯨꯡꯗ ꯀꯟꯅ ꯂꯥꯎꯔꯝꯃꯤ, "Let me go! Help me! Please help me!" ꯈꯔ ꯁꯥꯡꯅ ꯄꯨꯔꯛꯇꯨꯅ ꯑꯆꯧꯕ ꯑꯔꯤꯕ ꯌꯨꯝ, ꯀꯅꯥꯁꯨ ꯂꯩꯅꯗ꯭ꯔꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ, "ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯌꯨ, ꯑꯩ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯗ ꯂꯥꯛꯀꯅꯤ." ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯅꯦꯍꯥꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯀꯌꯥ ꯀꯟꯅ ꯂꯥꯎꯗꯨꯅꯁꯨ ꯃꯤ ꯀꯅꯥꯁꯨ ꯇꯥꯗ꯭ꯔꯕ ꯃꯐꯝꯅꯤ꯫ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯑꯔꯦꯝꯕꯅꯤ꯫ ꯅꯦꯍꯥꯒꯤ ꯃꯆꯦ ꯑꯥꯔꯃꯤ ꯃꯦꯖꯔ, ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯔꯛꯏ꯫ ꯅꯣꯡꯃ ꯅꯤꯅꯤ ꯌꯨꯝꯗꯒꯤ ꯐꯣꯟ ꯇꯧꯔꯛꯇꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯐꯣꯟ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯐꯣꯟ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯐꯣꯟ ꯄꯨꯝꯅꯃꯛ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛ ꯊꯃꯣꯏꯗ ꯌꯥꯝꯅ ꯆꯤꯡꯅꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯌꯨꯝ ꯊꯪꯅꯕ ꯑꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ, "ꯅꯍꯥꯛ ꯑꯃꯨꯛꯇ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯀꯔꯝ ꯇꯧꯔꯤꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ." ꯌꯨꯝ ꯊꯪꯅꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯈꯣꯏꯒꯤ ꯌꯨm ꯑꯗꯨ ꯁꯣ ꯂꯣꯟꯗꯨꯅ ꯂꯩ ꯍꯥꯏꯅ ꯑꯥꯔꯃꯤ ꯃꯦꯖꯔ ꯑꯗꯨꯗ ꯇꯝꯂꯛꯏ꯫ ꯃꯍꯥꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯤꯡꯅꯕ ꯐꯥꯎꯔꯗꯨꯅ ꯈꯨꯗꯛꯇ ꯃꯌꯨꯝ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ꯫ ꯑꯥꯔꯃꯤ ꯃꯦꯖꯔ ꯃꯤꯁ꯭ꯔꯥ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯃꯍꯥꯛꯀꯤ ꯁ꯭ꯀꯣꯠꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯃꯌꯨꯝ ꯃꯅꯨꯡ ꯑꯗꯨ ꯆꯪꯗꯨꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯒꯤ ꯀꯥ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯁꯕꯨꯠ ꯑꯣꯏꯕ ꯌꯥꯕ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯃꯃꯥ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯒꯤ FIR ꯔꯤꯄꯣꯔꯠ ꯇꯧꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯥꯛꯏ꯫ ꯃꯇꯝꯗꯨꯗ ꯏꯟꯁꯄꯦꯛꯇꯔ ꯔꯥꯅꯥ ꯑꯣꯐꯤꯁ ꯑꯗꯨꯗ ꯐꯝꯗꯨꯅ ꯆꯥ ꯊꯛꯇꯨꯅ ꯐꯝꯂꯝꯃꯤ꯫ ꯏꯟꯁꯄꯦꯛꯇꯔ ꯔꯥꯅꯥꯅꯁꯨ ꯆꯪꯂꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯁ꯭ꯀꯣꯠ ꯑꯃꯗꯤ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯗꯨꯅ ꯃꯍꯥꯛꯅ ꯈꯪꯏ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯥꯔꯃꯤꯒꯤ ꯃꯦꯖꯔ ꯑꯃꯅꯤ ꯍꯥꯏꯕ꯫ ꯃꯔꯝ ꯑꯗꯨꯅ ꯏꯟꯁꯄꯦꯛꯇꯔ ꯔꯥꯅꯥꯅ ꯍꯧꯒꯠꯇꯨꯅ ꯁꯦꯂꯨꯠ ꯇꯧꯔꯝꯃꯤ꯫ "Yes ma'am, I am Inspector Sarfaraz Rana." "ꯍꯥꯏꯕꯤꯌꯨ ꯃꯦꯗꯥꯝ, ꯑꯣꯔꯗꯔ ꯇꯧꯕꯤꯌꯨ, ꯀꯔꯝꯕ ꯋꯥꯐꯝꯒꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯂꯥꯛꯄꯤꯕꯕꯨ?" "ꯃꯦꯖꯔ ꯃꯤꯁ꯭ꯔꯥꯅ ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯏꯅꯥꯎꯅꯨꯄꯤ ꯃꯥꯡꯈ꯭ꯔꯦ, ꯃꯈꯣꯏꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯏꯕ ꯄꯥꯝꯃꯤ." ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ, "ꯀꯔꯤꯒꯤ ꯏꯔꯣꯏ? ꯑꯩ ꯍꯧꯖꯤꯛꯃꯛ ꯔꯤꯄꯣꯔꯠ ꯑꯗꯨ ꯏꯖꯒꯦ." "ꯃꯦꯗꯥꯝ, ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯐꯣꯇꯣꯒꯨꯝꯕ ꯂꯩꯔꯒꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯒꯅꯤ ꯃꯦꯗꯥꯝ." ꯃꯦꯖꯔ ꯑꯗꯨꯅ ꯐꯣꯇꯣ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯏ꯫ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯏ꯫ "ꯃꯁꯤꯗ ꯂꯩꯔꯦ, ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯏꯅꯥꯎꯅꯨꯄꯤꯒꯤ ꯐꯣꯇꯣ." ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯗ ꯃꯦꯖꯔ ꯑꯗꯨꯅ ꯎꯠꯂꯝꯃꯤ꯫ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯐꯣꯇꯣ ꯑꯗꯨ ꯍꯦꯛ ꯌꯦꯡꯂꯨꯕꯗ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯝ ꯆꯞ ꯌꯨꯡꯈ꯭ꯔꯦ ꯑꯃꯗꯤ ꯂꯥꯏꯕꯛ ꯑꯗꯨ ꯍꯨꯃꯥꯡ ꯀꯥꯈ꯭ꯔꯦ꯫ ꯏꯟꯁꯄꯦꯛꯇꯔꯒꯤ ꯈꯨꯆꯨ ꯑꯗꯨꯁꯨ ꯍꯣꯡꯈ꯭ꯔꯦ꯫ ꯃꯦꯖꯔ ꯑꯗꯨꯅ, "ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯕꯣ? ꯅꯁꯥꯗꯨ ꯀꯔꯤꯅꯣ ꯑꯃ ꯇꯧꯕ ꯃꯥꯜꯂꯦ." ꯏꯟꯁꯄꯦꯛꯇꯔꯒꯤ ꯃꯤꯍꯨꯟ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯆꯣꯡꯏ ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯨꯁꯨ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯈ꯭ꯔꯦ꯫ ꯃꯦꯖꯔ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯍꯥꯏꯕ? ꯍꯥꯏꯌꯨꯅꯦ, ꯅꯍꯥꯛꯅ ꯈꯜꯂꯤꯕ ꯑꯗꯨ ꯀꯔꯤꯅꯣ?" ꯏꯟꯁꯄꯦꯛꯇꯔꯅ, "ꯃꯦꯗꯥꯝ, ꯀꯔꯤꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏ ꯊꯨꯅ ꯐꯪꯅꯕ ꯇꯧꯒꯦ꯫ ꯃꯦꯗꯥꯝ, ꯈꯔ ꯊꯨꯅ, ꯃꯦꯗꯥꯝ ꯂꯦꯡꯕꯤꯔꯣ." ꯃꯦꯖꯔ ꯃꯤꯁ꯭ꯔꯥ ꯈꯔ ꯆꯤꯡꯅꯕ ꯐꯥꯎꯏ ꯍꯥꯏꯔꯝꯃꯤ꯫ "ꯅꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯊꯤꯒꯗꯕꯅꯤ, ꯑꯊꯨꯕ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯄꯨꯊꯣꯛꯀꯗꯕꯅꯤ." ꯑꯁꯨꯝ ꯍꯥꯏꯔꯝꯗꯨꯅ ꯃꯦꯖꯔ ꯑꯗꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯏꯟꯁꯄꯦꯛꯇꯔ ꯃꯀꯣꯛ ꯄꯥꯏꯗꯨꯅ, "ꯀꯔꯤ ꯇꯧꯔꯨꯔꯦ ꯑꯩꯅ? ꯍꯅꯨꯕꯤ ꯑꯗꯨꯒ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒ ꯃꯦꯖꯔ ꯑꯗꯨꯒꯤ ꯐꯦꯃꯤꯂꯤ ꯑꯣꯏꯔꯝꯂꯕ?" ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ꯫ "ꯀꯔꯤ ꯇꯧꯕ ꯇꯥꯏ? ꯑꯩ ꯀꯔꯤ ꯇꯧꯕ ꯇꯥꯏ?" ꯈꯜꯂꯛꯏ꯫ ꯅꯨꯄꯤꯃꯆꯥ ꯑꯗꯨꯕꯨꯁꯨ ꯂꯝꯕꯤ ꯑꯁꯤꯗꯒꯤ ꯃꯥꯡꯍꯟꯈꯤꯕ ꯇꯥꯏ꯫ ꯑꯊꯨꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯈꯤꯕ ꯇꯥꯏ꯫ ꯃꯍꯥꯛ ꯍꯤꯡ ꯂꯩꯔꯕꯗꯤ ꯄꯨꯝꯅꯃꯛ ꯁꯣꯏꯕ ꯇꯥꯔꯦ꯫ ꯀꯅꯥꯁꯨ ꯈꯪꯍꯟꯕ ꯇꯧꯗꯅ ꯃꯍꯥꯛ ꯂꯣꯏꯁꯤꯟꯈꯤꯕ ꯇꯥꯔꯦ꯫ ꯏꯟꯁꯄꯦꯛꯇꯔ ꯌꯥꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯃꯥꯡ ꯋꯥꯔꯤ ꯍꯧꯔꯛꯄꯗ ꯌꯥꯎꯔꯛꯈꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯇꯧꯈꯤꯕ ꯑꯗꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯞꯂꯣꯗ ꯇꯧꯔꯒꯦ꯫ ꯃꯦꯖꯔ ꯃꯤꯁ꯭ꯔꯥꯒꯤ ꯌꯨꯝꯂꯣꯟꯅꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯑꯗꯨꯕꯨ ꯍꯦꯛ ꯊꯦꯡꯅꯔꯨꯕ ꯃꯤꯀꯨꯞꯇ ꯃꯦꯖꯔ ꯃꯤꯁ꯭ꯔꯥꯗ ꯁꯦꯌꯔ ꯇꯧꯔꯒꯦ꯫ ꯃꯍꯥꯛꯅ ꯚꯤꯗꯤꯑꯣ ꯑꯗꯨꯕꯨ ꯎꯔꯨꯕꯗ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯅ ꯁ꯭ꯀꯣꯠꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯟꯁꯄꯦꯛꯇꯔ ꯔꯥꯅꯥ ꯃꯐꯝ ꯑꯗꯨꯗ, ꯍꯥꯏꯕꯗꯤ ꯅꯦꯍꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯅꯦꯍꯥꯒꯤ ꯀꯥ
manung aduda sanglaktuna he nupi nang sinaba thorang tawro nang hingna leirabadi aingonda ayetpa oina thoklagani nehana ka manung aduda kachan amadagi kachan amada kochen chelami adudagi khanghaudana ka manung adudagi chenthoragi inspector aduna tungda tanaraktuna nehabu farami inspector aduna pistol gi trigger adu kaplagi hek tawrakpa mikupta Major Mishra mahak loinana scotching adu mafam aduda yausilaktuna inspector adubu question duna thamkre Major Mishra na sangsinduna inspector adugi mamaida kupakna kanna thajili aduga niha su sangsilaktuna inspector adugi machinbanda kupakna thajili inspector rana army major amadi scotching aduna question khiduna upai kari su leiramde mahakna ponglamba mahakna leiramba ego pumnamak mangkhri makha tarakpada Major Mishra na makhoi pumnamak lana Chatthakheba policing adubu logi oiba dandi loina phangankhre wari asidagi aikhoina khangi madudi achauram kaba lobu makutta pai haidunasu kaidongnungda achumba adugi mafamda nongma soidana maithiba nangi wari asidagi aikhoina khangba ngami mayam pumnamak wari asi matang asida losinjari aihakna lijariba wari asi kanagumba amataga mari leinajade amadi kanagumba amagi organization amabu singthanaba amadi kanagumba amagi thamoi kainanaba amadi soknanaba lijakhiba nachade wari asibu nungai natraga nungaite like comment share amadi hype tawbirago nungai raba wari sing puduna laksage subscribe tawdaba sing subscribe toksinbiramo mathang amuk anoba topic amada akhoi punna thengnarasi thank you everyone yai fare